Len yauba akan manong churak panatraga yuha habana chingba thorak pamatamda Manipur gi chingi mafam singda kadai fauba amang ata thokhan bayabagi haibasi lengakna mangjawna namit yeng changbagi dangai fadaba leire ngalingai matamda Yengsinhoudrabadi mahausa gi biba jaitheng lakpa matamda awaba khudongthiba kaya maiyoknaba yabagi nungnangba leire hidamasiki matangda SKTV News ki akhanaba paudam ama May mga len yauba kan manong chukibagi thawng adu chingi mafamsingda tholakpa matamda landslide mudslide na chingba thoktuna chawna awaba tabaga chingnaba leire hiram asiga mari lenana SKTV News na Directorate of Environment and Climate Change ki Director Dr. T. Brajakumar ga akhanana unabada asigumba nonglai nungsit lakani haiba IMD na lautokhraba matungda mangjawna pakhatpa yaba thorangsing pakhat haunaba Marinaba Department Singna Yeng Changba Mathau Tai Haike. Rainfall zu ngai nongju atin matam kan su sele dro hajik siko intensity am wankle adumai ta len ju chapchan adugi mong du phangmun hai tare koida adumapu tohiba incident yo koina climate event ka yam nakna ba event mane khona bi doctor ri no aduna masida koina yam darka lebasi hoi chingda di communication amadi magi capacity yam nemba jaga na koi de praja sing siju कोई याम सेव ओइब जगह लेइबा याम ओइदबनिना हाइतारे को अदुना मसिगी पोची एकोइना याम एडवाइजरी अमा अकोइगी से हेल स्टॉर्म्स ने कैंसिल काना तके स्टॉर्म कैंसिल अगदी अंतगा नोरी नुक्सित कल अगदी कई तवरे का हाइबे के तुम एडवाइजरी अमा याम कन्ना मसी कोइगी रिलेटेड डिपार्टमेंट सिंगना और स्टेट सिंगना टुइन लॉक तुम संग ब्रेन कले कोई से हीट वेव को लाकोइ के कोई तुम रिलेटेड माय रिलेवेंट डिपार्टमेंट सिंगना कोई तवा हो रेजिक्शन सुमाय तौदा अखोइसु अखोइ एनवायरनमेंट डिपार्टमेंट जो अखोइबसिगी एडवाइजरी नोट्स सेम लोइजरे अदुगा मसे अखोइसु रेडियो थ्रू द और लोकल रॉकेट थ्रू द अखोइ एडवाइजरी मदि क्लाइमेट एविडेंस की वेना एज अ टोटल दि टोटलिटी वेना हाइतारे फना हेल स्टॉर्म के नतबो से वेट हीट वेव की अदगी याम सिवियर कोल्डनेस की अदगी से हेवी रेनफॉल की मैम दि अखोइ एडवाइजरी मा तौगे हना अखोइ प्लान दि लेजरे अदु मसे स्क्रीन शॉट अखोइ 1-2 डेज द अखोइ Malem Pumbada aying asagi khal kaitharakpa nungju nungsagi chang nayaktaba cheyol ama chuma chugodaba nonggi changadu pung kharada akan mongda churakpagi phibam asi Manipur da su uba horabadina kari thorang pakatpa yabagi haibasi khanthabagi mathau tari Chingda khundaduna leiriba mafam sing lengakna matamgi study tawduna yengsinba mathau tai haina Manipur University gi Seismological Observatory gi project officer amadi Directorate of Environment and Climate Change ki GIS consultant Manichandra Chanaujamna fongdorakhe Len tabatu oigera natraga rainfall gi higher intensity da su oigera chingda di yam kiningai wedi ji most of the settlement mayam di slope kitang phajabada angambada leibu nungai tabne slope khara phajabada ne semaga leibi settlement mayam slope khara phajaba hai baje soil lu khara dum kano tawam madamne slope wera madamni soil wera mani rock akan madu wera moy slope wera mi si amuka ya erosion ko tharak natraga geologically khara disturb tawraba akan ba hard rock leitaba mafum wera mane high intensity the churak ko storm gumma kai gumma to wajida di rate of erosion yam wang the direct rain gi droplet ne am no soil the phuga forest yam kok tharabani na direct rain drop me am din soil the thaba matam ji da soil me am erosion ji yam high intensity the thui chung ba tarok matam ji da koi gi sarkar ge side gi yengjin bi ya ba ji sai gi moina leire ba settlement gi study masa yam chawbana te chorak preliminary shape way you way the get settlement pull-up si nantharo hai ba kasu leite ngom natraga nom adi mafung khudi maki wana te aduna sungba ga ji hana slope si stable way bro way de bra sarkar gi side gi tobi ba machang ai Malem gi aying asai khal kaitharakpana maram orake pirekpa chaitheng sing Manipur su madugi chaitheng adu yobagi mami tarakli maru oina Chingi lam oibana maram oirakanda yamna kanba nongsing atenma matamda churakpa lonana akoigi len yauba nong churakpa matamda aduki madi khudongthiba kaya ama mayoknari nakal amaromda Manipur se earthquake yamna toganba mafamsing manungda chanbana maram oirakanda asigumba mausana piba chaitheng sing asi hek lakpa matamda Manipur miyamna
ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯗꯁ꯭ꯂꯥꯏꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯥꯡꯍꯟꯕ ꯂꯣꯏꯅꯅ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯂꯧꯐꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯎꯠꯊꯣꯛꯄꯁꯨ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯑꯔꯂꯤ ꯋꯥꯔꯅꯤꯡ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤ ꯊꯣꯔꯛꯄꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯇꯜ ꯌꯥꯃꯤꯡꯕ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ